State asibu sangbinaba leitana phamtanabada mai onsinduna leire haina MPCC gi president gaikhangam phongdokre. Thabak suba miyoi MLA Joy Kishan tankraga thikadar senkhre haibigi thong asi chingmanda khulai paibasingna tawgadaba thabakni haina Jordan Waikhom na haikre. Brown sugar factory thugaikre lupa crore sam henbagi brown sugar ga konana mi hum fare. Tom TV ki deputy editor Kishore Chandra Wangkhemsa Red Ink Award ki thoramda ikai khumnaba utkre. Mayai kaba nisa yonba sing phaganaba sangsiluba Thoubal District Police amadi commando gi kangbuda lekai miyamna athingba pirakpadagi mukna khre. Mayai kaba nisa yonba miyoi fawa ngamkhidre. Coalition Against Drugs and Alcohol kadana nisagi mayukta sangsilakpa drive tangasi tongan-tongan ba mafamdagi yungau amadi yungang phaгаtlaba matung haidoktuna manghankhre. MLA L Radhakishore gi lamjing makada oinam yumnam khuno amadi kaino faunava anova inter-village road semba hokre. Manipur Technical University gi Vice Chancellor Laifrakpam Tombi gi Khanaurem Lekai Kansipur Fast Gate leiba yum gi thongalda sakhangdaba singna bom thamjilamle. Kabui jati mutkre rongmaina muhut sinkhre haina Zelerong Inen gi president amu kamine Imphal da phongbo paukse amadi local cable TV gi khanane nabada phongdo kibabu Manipur Kabui Union na ninda torokle. MLA O Surja Kumar na lusingduna lamdingi akoibada usara kya thakre. Thongju Part 1 gi akoiba mafam singda ising yoktuna thamnaba amadi usara sing thabagi khongjang sanction khre. Thoubal District ki Hairoxi HC da nomagi oiba cataract detection camp pangthokre. Bharat ki tongan-tongan ba mahiloi singda pangthokna bagum Thoubal College da su National Statistic Day gi thorom pangthokre. MSU Khangabok branch na Khangabok khungang gi apaba mahiloi singda asam khudol piduna pungning thogatkre. Social worker Sanjoy na kumbi kendra gi manung chanba wangu sabal gi lomisingda ahong ba mamalda urea fangan khre. Water for Life haiba pogjal puraduna Kashmir gi Srinagar dage Kaina Kumari fawba cycle thokduna chatkiba film rohanda Chief Minister N Virena Salgi mateng khusina duna pungning thogat khre. National Sub Junior and Pre-Teen Pancakeshlet Championship 2018 da second runners up tarakraba Manipur gi sanaroi coach official sing haraw tayamna okre.